PM Khongchat ke Manghanba Lalpani police the Mioi and Fajinbagi Mayokta Erang Thokhre. Ngarang September 13 Prime Minister Narendra Modi na Lalpani satkiba Khongchat adugi Manghanba September 13 ki numitang da Lalpani Peace Ground mayage Piarsa Mall da Koki Zo Singh na Prime Minister lakpaki sem sarib sing adu da Erang asida leikidraba Koki Zo Singh ki photo thelaga thamliba wall of remembrance amade Prime Minister lakpada utnaba paring sana saraga thamliba coffin sing security force among the district administration ki maikai de khajin dana uhandana thami haina pen da phongdok tuna sangsin kiba protest aduga mari lena police na phajin kiba Mioi ani haujuk paw tharok ti haina ngasi Lalpani bazada Koki Zo Singh na Erang Thokhre loina yamlaba Koki Zo Singh na police station mamang da thomjin khre central force amsung police ki maikai de Erang da khuda ki oina laksena ba hona ba awaba oi khre haujuk makha thana ahian ba force sing thomjin duna Erang da laksena ba honari hai adu Sabsana Erang adu laksin mangam krabra na ta ngam khidrabra haibatu express na phangma ngamdrei marak sida Kangla ki Erang mayok na state sida Prime Minister Narendra Modi na atin matam ki Khongchat na moina Manipur laklom ki ba adu wan thok yaute Prime Minister na miyam ki wakat ta na ki minute tara fawa matam kaithok khidi haina BJP ge mele Paulen haukep na phongdo khre separate administration demand pi ge dabni haina yamna kana lawriba BJP ge MLA sina Prime Minister Narendra Modi ki Manipur Khongchat asibu yamna kana criticize tawki Prime Minister ki Manipur Khongchat asigi manungda lamdamasi ki miyamna thengnari ba awaba singam song kari pamle bege haibadu mayek sengna tabi gani haina asat tarum ki bani adubu Prime Minister na miyam ge wakat sing adu tana bagi minute tara fawa kai tholam ki de Prime Minister na Lalpani da thulak ki ba adu da miyam ge wakat soidina tabi ragani haina taram okki bani haina pen wa fom ka fong dorakle PM ki Lalpani Khongchat resource Manghanba Lalpani ruling party oiriba BJP manung da party ki leader apu sai thangba ki thong ahan boina BJP ki MLA oiriba Paulen haukipna PM Modi Khongchat adu resource Manghanba Lalpani hai kre Paulen haukip haujik saikot AC ki BJP ki MLA oiduna Koki community ki lusingba amasu oiriba sina ngarang PM Modi na Lalpani da laktuna IDP sing ge wakat tarba matung public meeting da sakot tharang yi wangang labasu miyam ge awawa kholauk sing PM Modi na minute tara fawa kaitok pi khide Khongchat adu mafam adu ki resource Manghanba ni hain akan momong na criticize torokli Prime Minister Modi na ngarang impal thadokra matung MLA Paulen haukep na hai PM Modi ki Manipur Khongchat adu Manipur ki legislature maroina BJP ki MLA sing amadi miyam na haujuk Erang sina kham theng na wahaliba miyam ki apamba haibadi tum koina santi purakpa amadi tangdu laitana lehna bagi lambi yatpa ki wafam sing phongdora kadra haina asa taramani adu Prime Minister na Erang asiga mari lenana Lalpani amasu Imphal ki Kangla da pangthokpa public meeting adu da mari lena wafam ama fawa phongtok lamdaba si haujuk Praja sing na wariba si PM Modi na thoksa dabani haina lawi mangna makha tardona hai PM Modi ki Manipur Khongchat asi state asibu icham chamna yengsen ba lakpa ko mani mahak Lalpani da lakpa matam da PM Modi soidan una ba phanglagani haibagi asa da praja miyamna pamliba wakat mayam phongdoki haina khalubani adubu madugi khudong saba phangkidaba maramna miyam ge ningam dabagi wakat singa do phongdokpa phangdana laihawa haibasi Koki MLA sing da ikaiba piba thong mani hairi Prime Minister gi ngarang gi Khongchat adu da project khara sangaba amadi project khara gi urep yung tamba adubo opposition amasung Manipur gi civil society sing dagi tongan ba criticism kya piba hongnaragli miyamna khalamadi Prime Minister na Erang asina kham thengna wahalaba Mioi singbo rehabilitation tawduna amadi santi gi sabsaba liklam ama yalamgani haina asat tawrubani adubo pumnamak taiwanaba oikhi amaromda BJP ki MLA Paulen haukip singarang PM Modi ki Lalpani Khongchat adu Koki Zo MLA haibadi BJP KFA amadi independent dagi karakpa MLA tarana legislature ama yawba endam adu da sahi toba yawkiba MLA amani makogi memorandum adu da chahi ani helaba Manipur Erang sei Koki Zo singa taliba separation ase phangdaba fawa tungko santi justice amsung miyam ge security piba oitholoi haina phongdokiba laikhrabani separate administration demand selga mantingnari hairibatu aranbani KJC Prime Minister Narendra Modi na ngarang Lalpani da lakiba adu da Koki Zo Council ki lusingba singna sel lawraga separate administration union territory ki demand compromise tawkhre haina social media da thagat diba wafam adu yumpham yaudi haina council asige chairman amsung general secretary na thadorokpa joint statement aman hairi serola tuna makha tana hairibana Prime Minister na Manipur da lakpa ki presentation hall saba pham invitation amasung lambi ge decoration singatu comment gi authority PMO governor amasung Lalpani DC na management tobani Koki Zo Council ki kangbo sing atopa dignitary singumna special guest when invite tobanga khaktani tharamasiga mari lenena Koki Zo Council ki maikai dagi di
legislature leba union territory mong separate administration demand pi na ba prime minister da memorandum pisin to na taksin kibani separate administration ki demand asigi damakta ai khogi miam kai dangwai de su nam thak to ba tawroi haina sengdorak le